अहानबदा मरोइबा पाउ पिजरी स्मॉल स्केल इंडस्ट्री कयाना लमदम असigi सेमिटलोन फगत हननबा होटनबदा अचौबा थौदांग लौरी सगोलबन सयांग थांगजम लेरक अमदि बामोन लैकाइदा माइ पाकना मैतै बोरी साबगी थबक चथरी मणिपुर एमेचर बॉक्सिंग एसोसिएशन की ऑडिटेड अकाउंट स्टेटमेंट लेटबना यूथ एफियर्स एंड स्पोर्ट की फंगलंबा सेंथम इंग्लिश सिंग तारा हुमदोइदगी कखिबदगी सानोरसिंग अवाबा मायोकनरी हाइना एडॉक कमिटी की कन्वेनर ना हाइख्रे अमदी लेंगाकना जेरीबामदा सागनी थौरांगलिबा ट्रांसिट एकोमोडेशन बिल्डिंग मफम चाबा येंगलगा साबियु हाइना माहिरोइ लुपसिंगना लेंगाकी पुंगिंग सिंसिलकली खुरुमजरी टाइम्स ऑफ मणिपुर की नुंथिल की पाउ मियंग ताबिरी बसिंगबु बिद्यापति मैंगलबमना ताराम ओक्चरी हौजिक पाउ संदोकना पिजरी लैंगा की थबक खक्ता ngaiduna leibagi mahutta isani isabu thabak pizaduna thabak subagi hainabi thambata natana mioi kayasu thabak piduna lamdam asiga semitlon phagatnaba ngamgani maitai bori sabagi sinpham asisu ama oiri hiramasigi matangda report ama सरकार की थबक खक्ता ngaiduna leibagi mahutta isana isabu thabak pijaduna wa culture semgatpada natana mioi kya ama thabak piduna isagi oiba sinmitlon ama semgatpada maitai bori sabagi sinpham asinasu asauba lambi ama piri Manipur gumba industrially backward oiriba state amadadi asigumba small scale industry kya asina lamdam masigi selthum amadi sinmitlon semgatpada asauba thodang lori bori sabagi karbar asi hogdokpada asauba senpham sangde Subnatagi lupa lising ani hum khaktana karbar asi hogdokpa yai apik pe senfam kharana hogdokpa yariba karbar asi na ngasidi karbar asi bu tawjariba mioi kayana yamna laina yumpuri masa masu kaya mai pakna semli ai ming salamong ni menaka devi akoi si thabak sure ise sei trang amuk pudi sure ije koi nimpok sina hujik na thaina di nimpoina sarambani moi mamoi tawda koi ni yahoraga kaino tawraga nimpoina ki theng kagramina koina mahu silore de nimpongna yole dum pochai je yolaga sina koina dum imong manung sijinaba makumata ke ka koi sina loi puri ne de ijagi lai tambagi free nung ben bara doing toy ne basina aduna sina dum hona de da hoina budi tongan ba moi gi dum ngamja bi tawjaba koi yoina di sina sinpham neba koi saulai na neba bori je sari je saulai je koi khappani dana aduga isingda tingdoi neba nong wajima duga nongalaga chamani maku je nei ani dana nei raga chamdoi neba chamba loraga mu hanga maku je loi chalangra kanda lokhalle dana duga koi grinder da taktoi neba thaina di grinder da budi taknaramde nungda somban da suraga nung noin ta ameba hojikti grinder do taknareba दुकान दा कोई ngasai machal maru marang mayam je ha pakan da maina thidlaga sare lamlam gi matung ina bori asi makhal kaya ama lei bori makhal khara palabada bori matum tabi bori apakpi agya bori amadi bori asoba hariba bori makhal sing asi lamdam asigi miyamna yamna pamna sanari laitin gi thabak thoram sing saksa haijanaba amadi atai atopa thabak thoram kayada miyamna yamna pamna sijinari munba se haiper akoina phakpa yabai timing ji di minute manga 10 mukti dum changneba aduga pura munna kakna phawakpagi di akoina si miyam ja hapa loira kan pung ani ahum mukti changneba si kangnaba phawakpada haidi si akoina nongbada ngasi je lupa lising am buthoga saba matam da lising am mukti dum chendongne aduna sina koi dum icha lai tamanba imungi adei popang jebang marup yauksanba dum loi ngamme ba du sin si akoi hujik si ngasi sari pose nongala ko dum por damne ba adu boren dum moina paisa je koi na thinja ba dum pira damne adu si sina dum ko ne du dara hoi budi dum mara ta moi ngamja ba kai ka thaba budi tawja ba akoi gi sina dum eno tawre ba to ba sinfam paidre sinfamda asauba masa haiba leite ngasidi sinfam asigi matengdagi mioi kya ama yumpuba khaktanatana marek mahau thokpa punsi ama hingba ngamli Manipur gi oina bori sabagi thabak ase Imphal West ke Sagolban Sayang thangjam leirak amadi Imphal East ke oina bamon laikaida mioi kyana mai pakna sathari ngasidi hairiba sinfam asina lairik laisu tamluraga thabak phangdaba mioi kya amasu thabak piri aina leira isidi sahi 10 mukta ngairi hanadi akoi inempo oina adum
तौरमे सिगी सिनफामसे सिगी सिनफामसिदगी अदुम अखोगी इमुंगी चलाइबदगी इमुंगी मकुप मताइदगी इसागी अंगांगी कईका अदुम सिजनबदी अदुम सिगी सिनफामसिना अदुम लेम पाखोनाय lamdam asigi senmilon chakothansi hairabadi aphang aphangba thabak suba amadi sinphamda chawbo pikpa haibigi wakalon thadokpa tangai fade lenga ki maikai degisu angamba tembang pibiduna masana masabu thabak pijariba mioising asigi wa culture sengkatpagi tangai fadaba lei lamdam asda leiba mipung thinimak sarkarna thabak piba ise oithoktabani adubu sarkar gi thabak ngaiduna leibai mahutta isana isabo thabak pijaba haibasina khwaidagi afaba pambai Manipur ki miyamna pamna chanariba maitai bori haiba bori sabagi khogi sinfam asisu ngasi masigi sinfam asina khogi isana isabo thau pijabagi achouba lambi ama ngasi di oirari hariba sinfam asi apikpa senfam khara khaktana oirabsu hodokpa yai lamdam asida mi masing hengalakpa iroinana thabak phangdabagi changsu adumak wangkhalagli isana isabo thabak pijaduna wa culture ma semkatpa asina lamdam asigi sinmit londa achouba contribution ama piri mato sumna suba nombabu leptrabadi aikhoi khunai asisu malemgi chawkhat lamjelda mang thana chatkani habasi akhoi su asetpa thajabani lainga ki maikei degisu asigumba small scale industry sing asi akhoi yokhat si hairagadi makhoida akhoi interest free loan amadi akhoi subsidized loan sing pibi duna makhoi gi pungning thogat piba mathau tai video journalist posangam selchendag loinana paudamjariba sarat anobam tom tv news imphal Sahigi audited account statement laitaba utilization certificate puthokta chahigi oiba general body ki proceeding tawdaba kayana youth affairs in sport tagi phanglamba financial assistance su lising ni tara humdoi dagi kakre masina sanaroi singda anoba awaba ama mayoknare maram aduna Manipur Amateur Boxing Association mabagi special general body mi pham pangthokna na hotna biu haina mabagi ad hoc committee gi convener S Chandrakanta ngasi Manipur Press Club ta pangthokhiba pawgi mi pham amada phongdokre mababu haudorakpada achauba thodang kaya lawkhiba mioi sing amade member kaya na saruk yakhiba pawgi mi pham aduda convener S Chandrakanta na makha taraduna executive member taramathoina saba body asida president oina Y Irabo na thau pubani aduga khoibi salamna secretary general oina thau pubani haukiba chahi lising ani nipan da pangthokiba chahi gi oiba general body meeting ama pangthokiba adudagi ngasi phauba GB amata phamdana lakli mabagi chatna kanglon gi matung ina thau pubasing asigi matam asi chahi manga punagadabani adubu lising ani nipan dagi ngasi phaubada GB gi mifam su pangthok tare aduga anoba thau pubasing khanana basu hotna dare amaromda mabagi register asi satnaba yadaba ama oire hiramsida annual general body mifam pangthok nanaba secretary general amadi joint secretary administration da kayarak haijara basu thabak chinba amadi matam sangdabagi wafam khak phongdoktuna leire hiram asiga mari leinaba singda miyeng sangbiduna special general body mifam ama pangthok nanaba hotna biu amadi anoba thau pubasing khanana hotna biu haina makhata na haiki ꯊꯕꯛ ꯊꯧꯔꯝꯁꯤꯡ election ꯇꯧꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯃꯗꯨ ꯇꯧꯔꯀꯥꯟꯗ president ꯑꯣꯏꯒꯦꯔꯥ secretary ꯑꯣꯏꯒꯦꯔꯥ ꯃꯌꯥꯝ ꯄꯣꯠꯇꯣ ꯑꯗꯨꯗ ꯑꯣꯏꯕꯤꯌꯨꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯣꯖꯥ ꯈꯣꯏꯕꯤ ꯅꯠꯇ꯭ꯔꯒ president ꯑꯩꯈꯣꯏ ꯇꯥꯡꯊꯣꯛꯄꯒꯤ ꯏꯟꯊꯣꯏꯕ ꯋꯥꯐꯝ ꯑꯃ ꯀꯩꯁꯨꯝꯇ ꯂꯩꯖꯗꯦꯕ ꯁꯨꯅ ꯀꯩ GB meeting ꯇꯧꯗꯅ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ association ꯊꯣꯛꯏꯕ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯒꯤ ꯀꯔꯤ ꯄꯩꯁꯥ ꯐꯪꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯖꯍꯥꯖꯅ ꯀꯩꯕ ꯈꯣꯠꯂꯤ ꯃꯌꯥꯝꯁꯤꯡꯁꯤ ꯃꯁꯤ ꯑꯋꯥꯕ ꯑꯃ ꯍꯧꯖꯤꯛ ꯊꯦꯡꯅꯗꯅ ꯂꯩꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯅ GB meeting ꯄꯥꯡꯊꯣꯛꯑꯒꯗꯤ ꯑꯅꯧꯕ office bearer ꯈꯟꯕ ꯑꯗꯨꯅꯆꯤꯡꯕ ꯃꯌꯥꯝ तौफम थोक मैम तौबीनबनी अखोई मेडिया इचिनाउसिंग मैम कौजरगा अखोई खुदुंचाब लौजगे तौबे पोसे Jiribam district Manipur government transit accommodation building ama oja amadi doctor singi leifam sagani haibasi taram oki adomainamak building asi babu parage teacher colony nataba Jiribam higher secondary school gi compound natraga Jiribam gi mafam chaba ama yenglaga sabiu haina MSU district committee Jiribam MSF district committee Jiribam amadi Desam Jiribam district council gi maikai degi lenga ki pukning chingslakli Jiri news network JNN gi conference hall da pangthokipa pawgi mi
mifam aduda Amsu District Committee Jeribamge President Yurembam Sanjip Singhana Haikibada Lengakna Jeribam District ki Jeribamge amata ngairaba teacher colony asida Lengakna Oja amadi Dr. Singhi apunba laifam transit accommodation building sagani hairiba asi tauhanjaningde adubu Lengakna Jeribamda transit accommodation building sagani hairiba si taramna okchai amadi harawa phongdokchai Oja amadi Dr. Singhi apunba laifam oina teacher colony hairiba mafam asida sabadi tawbiganu mafam chaba amada sabiyu maduda Amsu nasu angamba mateng pangjage haina phongdokhi makhatana phongdokhibada teacher colony asida sabige hairgana oja ngaktege oiba building sabiyu adu natabida oja amadi Dr. Singha punna saba building oiragadi aikhoi mahiroi lup singna yaba ngamloi haina haiki quarter sagani hairi base hogi magi negidi apun base sagning de adu transit accommodation building sagani hairi gi wafum sidi khoi leiriba jibamna leiriba mahiroi lup singna hogi taram ogolona na ani gale tanu mai faude hariba kariguma saningba atopagi saningba taraga su leiriba jibamgi higher secondary gi atopa mafamda leiriba doctor gi quarter sing saningba leiraga su sabiyo akoi gi magi desu angama mating pangjige aduga loina na hariba teacher colony asida bul munjalaga sabagi wafumdo wargadi akoi leiriba mahiroi lup singna yaba ngamoi Paugi mifam aduda saruk yakiba Desam Jiribam District Council ki President Laistram Bilakas Maitaina Jiribamda government transit accommodation building sagani haibas da tasengna nungaiba harawa poki adubu teacher colony da apunba oja amadi Dr. Singhi oiba laifam sabasidi yaningde sage hairgana Jiribam Higher Secondary School gi atopa compound asida sabiyu haina phongdokhi transit accommodation building asi sabadi asi yaring kai oja kaptagi oina Jiribam Higher Secondary School gi compound da ade mafam chaba kaya ama laini oje yaragade asi oja singi lefam Jiribam Higher Secondary School gi compound manungda yaring kai sabu haiduna so appeal tokje Amaromda MSF Jiribam District Committee Jiribam ki President Atom Razibna Hauzik Paliba Sarkar asna Jiribamda transit accommodation building ama sagani hairiba asi Jiribamda leiriba mahiroi singna harauba amadi nungaiba phongdokli adubu Jiribamgi teacher colony da sagani hairiba sidi Jiribamda leiriba mahiroi lup singna yaba ngamloi maram aduna Jiribam Higher Secondary School compound natraga Jiribamgi mafam saba amada sabiyu haiki Hauzik Paliba Sarkar asna transit accommodation building ama sagani haina order topira basi Jiribam de leiba mairosing maigiri harau tem ko lona nongai jabo to phobok chani lona na sigi leiba transit accommodation building asi sagani ana teacher colony di tawri basi hogi transit accommodation building asi teacher colony da saba taragadi madugi mayapta Jiribam de leiba mairosing na leijagani building asi saba taraga so Jiribam gi mafam saba mafam da mafam saba teacher colony da nataba atopa Jiribam gi mafam saba mafam da sabina pui da makta mairosing maikiri appeal tokje Habitat Design Studio Architecture and Planning Consultancy gi anobo office amang asi tiara sayangda hangdokre Habitat Design Studio asibu partnership oiba farm ama oina haukiba chahi lisingani tara tarukta yaifaba nepram amadi mahaki mache pezi nepram na haudokhibani hauzik consultancy asida architect mari planner ahum amadi engineer anina thabak tawri ngasi anobo office hangdokpagi thorum aduda Habitat Design ge head architecture amadi planner retired chief town planner and Git Kumar Manipur University professor CS Priyoranjan amadi inspector general of police ke Rajasyam na athoiba mithunglen singoina saruk yakhi thorum aduda wangang dona Dr. CS Priyoranjan na Manipur da sel yamna changna sariba yumsing asi Parabani haina launari adubu atopa laibak singda u amadi wa na sariba yumsing asiga yengnarubada awat pakharadi laibra haina khalli haiki any profession and institutions in Sisida social responsibility man leiba haibito ngasi gitna how bamboo sina akhoi gi resource oilubada natana mi gi lamta charuraga su he khalluraga oi loduga khenaba thenarappa akhoi gi dika alternate bamboo is a source of livelihood in the hills madugi wakhan ga khalakpa and how Manipur da kicham samna sabi aba yum masi oisa si yamna jangal le rega chan bi yumino lak ba hai tare ma khong thuk ta chaw si sum chaw ri thane khan gumba
12 mm hapkadabda 16 hapchalaga 20 hapfani haigumba so many false ideas led by aikoi elite haitare ko si yawbibani Go Green Manipur, Chance for Better Manipur amadi Kangla gi akoi bada street vendor family ba miyoi singna sinduna lu nan ba Kangla ama oinabagi pandamda nomagi oiba social service camp ama ngasi pangthokre camp aduda saruk yakhiba ahong sangbam ibom chana haikibada Manipur gi senglaba Laifam ama oiriba Kangla asda lambida lakba miyoi sing amadi numidangi matamda sasen thakselaga dustbin da hapagi muhutta Kangla gi senglaba pukri asida langthariba asi yamna laibak thibani miyamgi midyangpham oiriba senglaba Kangla asibu luna na thamnaba hotnabada miyamna mateng pangbiu haiki Kangla gi koiba senglaba laifam len Kangla gi koiba sida khoigi lambida lakpiriba amadi khoi lambida pak tawduna khoi numidangi matamda chasan thakselaga khoigi yamna phajadaba mongda phat hauti plastic na chingba khoi Kangla gi laifam len phajaraba laifam len sida khoi thwaina thadaduna chakhaiba amadi luna na thamgadaba pandam thamgadaba do adu purap na thai biram laga dustbin thamna dustbin da pot happy daba amani mapana thambiba se khoi yam nungai jade aduna khoi sida khoi footpath sida da khoi gi street vendor hangjabani miyeng changbi gadaba government authority sing na mkhoi na tawgadaba thabak sing do tumina lachanba funding me amamdi kai tharamgani sigi damakta luna na thamba lu sengmagi adu funding thamamgani adu laibak thibadagi haibata adu mami amata udre aduna khoi youth singna khoi myam punjan jaraga haiba lunan ma thambagi pandamase khoi chathajabani ana hawtamdige makha taba pau pizadring da break amatang lawjari Sri Krishna Classical Yoga Group India New Delhi ki team Imphal da thunglare North East ki oina yoga gi oza humfu selection tawjaragani lakliba megi tang taruk Englising aniga taraga mapan ningthokaba numit ki ayuk pung mapan dagi nungthil pung ahum phawba Classic Hotel Imphal da interview tawragani saruk yabining ba singna Aadhaar card amadi masa masagi biodata natraga resume pubiraktuna saruk yabiba yagani paujenjariba Sri Krishna Classical Yoga Group of India Manipur branch contact number 8109939887 Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. break ki matungda makha taba pau pizari the Progressive Writers Association na sindona Karl Marx ki chani suba mapok kumon ningsing thauramga mari lainana ngasi All Assembly rota leiba Manipur Hindi Parisatta ahanba B Sharma Memorial Lecture pangthokre thoram adugi saruk ama oina Manipur University gi oza ama oiriba S Ibohol Singhana iba furuki ihau haina mingthonba wareng lairik ama phongkre lairik asigi matang da S Ibohol na malemgi mafam ayamba magi furupki oiba ihau kankhat arakli masina maram oiraga atopa furup singbu yengthirakpa yabagi phibamda lakle haibadu lairik asna takle aikhoi khuding makna igi furup khakta aigi furup khakta natana laminariba furup khuding mak ikai khumnagadabani haiki maramdi lairik si chamjamba wari masagi aduga ngasai sairengi novel gum lairik nataba masina sama sida awon ba ahong purukpada yam chauna aidi masina role am lawrakani haibese lairik sidagi aina thajaba khar leijai aduna theory of revolution phongmoda ikoina sum khanjagiba dumaina magi phurupki ahonda mingthonba lairik si su manuscript oina ina pajaru kanda masi phongdoga miyamna phangalagadi yamna kanagani khanbadagi lairik si phongjanabagi initiative jai lawjarobani Purupki hausu tawgadabani tawgadabu masina atopa purupki nungaitanaba thabak tawroidabani aduga malem pumbase subchinna amata oibagi miyeng dai khone yengaga malem si kanborom de hena koi khumang chaukshin na honaragadi hena phagini haibagi message piba lairing nei samna haijagi All Zeribam United Club Association Achuka and Krishna Diagnostic Private Limited Zeribam Hospital anina pullaga satharakpa free diagnostic campaign gi saruk ama oina ngasisu Sunrise Club
Kadamatla Ziribamda Free Diagnostic Camp Pangthokre ngasigi camp aduda Ajuka gi Vice President M Premchandra Singhana luchingki camp aduga mari leinana Ajuka gi Vice President M Premchandna Ziribamda Lairiba Club School Singda Anaba Yauraba Amadi Angang Singi Blood Group Kangan Bagaloina Ziribam Hospital da test Yankai go humdoi tobagi Kudong Saba Pangali Haibagi Powdam Pinaba Kem Asi Pangthokpani Ziribam da Fangliba Maru Oina Diabetes Anaba Asi Marilainaba Emo Singda Research Tawhalaga Laying Satanaba Hotnagani Loinana Kem Asi Makata na Ziribam gi Club School Singda Pangthokigani Haiki March ki tang taruk tagi All Ziribam United Club Association Ajutawadi Krishna Diagnostics Private Limited 50 bedded hospital ani kusam naraga di Ziribam ki tongan balai club singda chathaba free diagnosis campaign amagi khelo moina ngasi asi Ziribam ki kodam tala sunrise club tha pangthomdi makata na so koi pangthopagi patho panjari Aikoi Lairek Haisi, Aikoi Tungi Tinjang Kaijang Daba Mahiroi Ama Oisi, Haibagi Pandam the Youth and Student Welfare Club Sabung Kokna Tha Ahum Kanaraga Pangthokadaba class Amadagina Manga Fawada Laiba Kul Asida Mahiroi Singi Oiba test Ngasidagi Hokre Ngasi Ima Sobom Lairembi Sanglen da Hodokiba Thorum Aduda Punna Mahiroi Chama Romna Saruk Yaki South Kashmir gi Anantnag district ki manung chanba Naugam village da dalhoba singna BJP gi luchingba ama nongmeina kaptuna hatlamle laikhidraba BJP gi luchingba adogi mamingna Gol Muhammad Mir kawi police ki pawgi matung ina Muhammad Mir gi thabak amadi puksepta nongmeina panbadagi manak nakba hospital amada pukhatki adomoinamak mathau tawduna leiramliba doctor aduna mahak siri haina confirm tawkhibani thodok asigi matangda state adogi national conference leader amadi Hanagi Chief Minister Omar Abdullana akan bamongda yaningda pafongdokre laikhidraba mir haukiba chahi lisingani nipan amadi lisingani taramari da pangthokhiba mikhal da thengnakhiba luchingba amani haukiba April kunmathoi da Sri Lanka da church ahum amadi hotel ahum da bomb attack satharambada chenaba suicide bomber Bharat ki Kashmir amadi Kerala da sangsin kre haina Sri Lanka ge army chief na hai kre mahak na makhata raduna sangsin khiba suicide bomber sing adu karigumba training natraga atop leiba ke lalholop singa una ba oigani lalholop sing India da sangsin kre haiba asi khudong thiba thodok thokchingai da atop leiba amagi makok thongba security official amana thamlakpa ahanba section warol ni panbayabadi haukiba April kunmathoi da nupi ama yauna suicide bomber mapana Sri Lanka da sathakhiba landa amada miyoi saniga yangkai humdoi hatkhi amadi miyoi sanga henbana asok apan nangan khiba laikhrabani Arunachal Pradesh da Oil India Limited na paikhatpa project amada thabak suba Mechanic ama haukiba April anida sakhangdaba khutlai paiba mioi kharana phakhiba thodok adugi matangda company asina mi paiba phongdokre sakhangdaba singna phakhraba Sivsagar da leiba Udipta Energy gi Karmachari Kasyap Barwa chahi kuntaret asi Oil India Limited ki Arunachal Pradesh ta paikhatpa flagship Kumchai Development Project ta mioi humphuga puna thabak suduna leibani ngasa ayuk phongkiba pause sing moroiba pausing amuktang punna khangminasi Lamjingba Times Chief Minister na Ramrai operation na sarug yakhiba sing taramna okre ban blockade general strike tawba singi mathakta action lawnaba khangan kre Raingam LM da bravery award pirgani Sangai Express taratret subal lok sabha mikhal Inargina hall taranipanda outergina taratarukta masing thigadawri Bamon Kampugi Arun Misi da akanba irang miyamna police station da landabadagi khutok na kre pogna firm government na chadong da asiba hakchang sing thiba da yaukhiba team sing okre lokfam da yum saba thingnaba ain semkhrabasu sabadi leptri ega sibu thawoidana yum sarambada DC amadi SDC na daita longnagadawri nurse ahum da awaba PVC laibak thibani association Arun Mihat Ilbung PS ta thomjin kre paumi yauna ahum sogle Naharol gi thodang hi laksin bada laikhidraba ahungi hakchang phangnaba honakibasing Chief Minister na okre Ramrai gi laibak thiba thodok amuk hanna thoktaba oirsanu Chief Minister Police na banna masung blockade khudingmak inquiry tawduna madugi daita lo thugairi basingna puhannaba commission na khangan kre Huyen Lan Pau Farzol District Hiram Khudimakta awatpana pik thalhori
क्वार्टर लेटबना एडमिनिस्ट्रेशन की थबक थोरमसिंग पांगथोकदिबा एम्प्लॉयीसिंगना खुदोंग चादब कया मायोगना हौरी साइक्लोन फोनी सिखिबा मियोय 15 सुख्रे इम्फाल की तरुक यावना नॉर्थ ईस्ट फ्लाइट 108 कैंसिल तौख्रे सना लेबाक सिंगी पोथोक सरुक अनि हेंगतना पुथोकले देवदत्ता ट्रैफिक पुलिस अमदी सिग्नल लाइट न पीबा मानदबा याथंगना एक्सीडेंट थोकले लमकोइबा लाकपा मियाम मांगदा लो चत्तबा लेबाक ओइना उहल्ले इचेल एक्सप्रेस इराक नखिबा हक्चांगसिंग थीबदा सरुक यारुबसिंग चीफ मिनिस्टर न तरामना ओख्रे रेस्क्यू ऑपरेशन द याउखियो फायर सर्विस की पर्सनल सिंग इनविटेशन पिहौदबना ओकपगी थोरम याउखिद्रे IMC ने इम्फाल मनुंगी फत्ता हौदी लौथोकपा लेपखिबदगी शहर असि लाइना संदोकफम ओइरगले हेलेन नमदी रवि पुथोरकपदा मियामना कोर्ट थोमजिनख्रे पुलिस तसु लांदाख्रे AR न नगा खुंजा सिंह की शांति थुगाइरे UNC इरेबाक सदोंगी इपाकता हिराकनबदा लैखिद्रब मियोय अहुम थीबदा सरुक याखिबसिंग चीफ मिनिस्टर न तरामना ओख्रे बन ब्लॉकेट चथबसिंग की मायोक्ता मणिपुर ह्यूमन राइट्स कमीशन न सुमोटो केस लौखत्ख्रे जिरीबांगी मॉडल रेसिडेंशियल स्कूल अथुबदा हौहनबियु लोइसिलकपदा मरोइबा पाउ अमु हन पिजरी स्मॉल स्केल इंडस्ट्री कयाना लमदम असिगा सेमिटलोन फगत हनबा होटनबदा अचौबा थौदांग लौरी सगोलबन सयांग थांगजम लेरक अमदि बामोन लेकाय माई पाकना मैतै बोडी साबगी थबक चथरी मणिपुर एमेचर बॉक्सिंग एसोसिएशन की आउटेटेड अकाउंट स्टेटमेंट लेटबना यूथ एफेयर्स एंड स्पोर्ट की फंगलंब सेंथंग इन लिसिंग नि तारा हुंदोइदगी कखिबदगी सानरोय सिंगना अवाबा मायोकनरे हाइना एडॉक कमिटी की कन्वेनर ना हाइख्रे लेंगापना जेरीबामदा सागनी थौरांगलिबा ट्रांसिट एकोमोडेशन बिल्डिंग मफम चाबा येंगलगा साबियो हाइना महिरोय लुप सिंगना लेंगा की पुकनिंग सिंसिलकले हौजिकी टाइम्स ऑफ मणिपुर न पिजब नुंथिल की पाउ मतंग sta loisinjare ahen ba paw ga loinana numidang pung 8 da muk phangbi gani